आकाशवाणी इम्फाल निंथौखोंजम सुनी न पाउ पाजरे अहानबद मरुओइबा पाउ जनता दल यूनाइटेड की एमएलए मंगा बीजेपी दा यावरकपदा मणिपुर विधान सभा की अध्यक्षना अयाबा पीख्रे मणिपुर कोविड वैक्सीन डोज लाख 53,38,912 कापख्रे प्रधानमंत्री न हाइरी सेंथोक लंबी लेजदब मियोइसिंग सरकारना कैदौनुंगदा मिराइबा तौरोय अमसुंग मखोइगी पुंसी महिंग फगतनाबा होनगनी अमसुंग गृह मंत्री अमित शाहना तिरुवनंतपुरम की कोभालमदा ngasi सर्दर्न जोनल काउंसिल की तरासुबा मिफम हौदोक्लगनी जनता दल यूनाइटेड जेडीयू की एमएलए मंगा बीजेपी दा यावरकपदा मणिपुर विधानसभा की अध्यक्षना अयाबा पीख्रे मसी भारत संविधान की तरासुबा शेड्यूल की मखादा अयाबा पीखिबनी हाइरी बीजेपी दा यावक्रबा एमएलए मंगा अदुदी थांगमैबन केंद्र की खुमुकचम जोय किसन तिपाइमुक केंद्र दगी कारकपा ngursanglu जिरीबाम केंद्र दगी कारकिबा असब उद्दीन वांखै केंद्र दगी कारकपा थांगजम अरुण कुमार अमसुंग चुराचानपुर केंद्र दगी कारकिबा एलएम खौतेनी निंगसिंग बयाई हंदक पांगथोकिबा मणिपुर विधानसभा की मिखलदा जेडीयू की एमएलए तरुक माई पाखिबनी मखोई मंगाना बीजेपी दा यावख्रबा मतुंगदा हौजिक जेडीयू की एमएलए लिलोंग केंद्र दगी कारकपा अब्दुल नसीर मथंतंगाई हौरे मरगसिदा मखोइना बीजेपी दा यावकिबा असि संविधान की नियम की वांगमदनी अमसुंग भारत संविधान की मखादा मखोइबु डिस्क्वालिफाई तौरोइदबगी मरम लेते हाइना कांग्रेसना फोंदोक्रे मणिपुर प्रदेश कांग्रेस कमिटी एमपीसीसी की मचिन चटपा मिसक भूपेंद्र मितैने ट्विटर थागलकपा वारोल अमदा हाई मसिगिदमक दोल असिना हाई कोर्ट वाकटलगनी मोदी बटालियन असम राइफल्सना कक्चिंग जिला की पलेलदा लेबा मिशन ब्लाइंड स्कूल की महिरोसिंगदा दरकार पोलमसिंग येंथोखरे था असिगी अमदा पांगथोपा थौरम अमदा बटालियन असिना महिरोसिंगदा दरकार पोलमसिंग अदु येंथोखिबनी मणिपुर कोविड वैक्सीन डोज लाख 53,38,912 कापख्रे मदुगी मनुंगदा अहानबा डोज की ओइना लाख 13,63,955 अनिसुबा डोज किना लाख 13,08,995 अदुगा प्रिकॉशन डोज की ओइना लाख 2,99,993 यावरी राज्य सिगी ओइना कोविड पॉजिटिव ओइबगी चांग सिंथानिंगा ओइना हंथरे अमसुंग नाबा फरकपगी चांग सुसादा 79 खता ngaire हौजिक एक्टिव केस 64 लेरी राज्य की हक्सेल विभाग न ngarang थोकपा चिरोल अमदा हाई ngarang मियोय तरेट खक कोविड पॉजिटिव ओइबे थेंगनाकी अदुमोइनमक मियोय तरा लाइचत अस्तेगी नाबा फरखी ngarang कोविड की सैंपल चाम्बर क्यूनिथोय टेस्ट तोबदा मियोय तरेट अदु पॉजिटिव ओइबे थेंगनाखिबनी मेघालय की मुख्यमंत्री कोरनाथ के संगमान ngarang तुरा शहर की अकोंग्रीदा कमर्शियल फैसिलिटी कम पार्किंग लोट अमा संगाखरे संगाबगी थौरमदा वा ngangbada मुख्यमंत्री ना हाई असिगुम्बा कमर्शियल की लोट असिना गारो हिल्स लमदमदा ललोल इतिकी लमदा अहोंबा अमा पुरकपा ngamlagani श्री संगमान हाई तुरा लमदमदा सरकारना प्रोजेक्ट कया पाइखनबा थौरांग तौरी अमसुंग तुरादा चाखुत थौरांग की इंफ्रास्ट्रक्चर कया संगत सागतपगा लोइनना अवांग नोंपोक लमदमगी ओइना ख्वाइदगी फबा शहर अमा ओइहनबा होनरगनी नॉर्थ ईस्टर्न काउंसिल एनईसी अमसुंग बी स्कूल इंक्यूबेटर आईआईएम कलकत्ता खुसमनदुना ngarang सिलोंगदा इनोवेशन पार्क अमा हौदोखरे नॉर्थ ईस्ट एंटरप्रेन्योरशिप डेवलपमेंट प्रोग्राम की सरुक अमा ओइना अहानबा ओइना इनोवेशन पार्क असि हौदोकपनी अवांग नोंपोक लमदमगी राज्य निपान की बेनिफिशियरी चिंगदा पार्क असिना तोंगान तोंगानबा थौरांग कया हौदोक्तुना कानबा पिगदौरी एनईसी की सेक्रेटरी के मोसेस सलाइना हाई कारबार मचा मचा तौजबा अमसुंग स्टार्टअप सिंगदा खुदोंचाबा कया फंगलगनी ताबिरिबा पावसी आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ने हाइरी सेंथोक लंबी लेजदब मियोइसिंग सरकारना कैदौनुंगदा मिराइबा तौरोय अमसुंग मखोइगी पुंसी महिंग फगनबा होनगनी मेंगलुरुदा ngarang lupa koti 3,600 rom changna paikhatpa tongan tongan ba project sing sangaba amasung jatra hunbagi thorumda wa ngangbada प्रधानमंत्री na hai small farmers small traders fishermen street vendor amasung laibaga sigi sothana laiba miyoi kayabu sel thumgi khudong chaba piduna makhoibu phagaran ba haibasi sarkar asigi achetpa phirepni mangna hai सरकार चाखुत थौरांगी प्रोजेक्ट कया पाइखटपग लोइनना कर्नाटका दा हौजिक ओइरेबा थबक फंगदबगी समस्या जी कोहनबा होनबदा चाखुत थौरांगी प्रोजेक्ट सिंगना खुदोंग चाबा पिरगनी मांगना हाई भारत असि ngasidi चाखुत थौरांगी थबक दा खुमांग यांगना संगसिलकली लम कया दा अवोनबा पुरक्तुना चाखुत लंबीदा माई ओनसिलकली गृह मंत्री अमित शाहना तिरुवनंतपुरम की कोबालमदा ngasi सर्दर्न जोनल काउंसिल की तरासुबा मिफम हंगदोक्लगनी मिफम असिदा सरुक यानबगिदमक श्री अमित शाह तिरुवनंतपुरम दा थुंगख्रे
ꯊꯧꯔꯝ ꯑꯁꯤꯗ ꯀꯦꯔꯂꯥꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯄꯤꯅꯔꯥꯏ ꯕꯤꯖꯌꯟ ꯑꯃꯗꯤ ꯈꯥ ꯊꯪꯕ ꯔꯥꯖ꯭ꯌꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯐ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯃꯁꯨꯡ ꯂꯛꯁꯗ꯭ꯋꯤꯞꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯖꯥꯀꯨꯇꯨꯝ ꯁꯍꯔꯗ ꯁꯦꯗꯨꯜ ꯀꯥꯁ ꯃꯣꯔꯆꯥꯒꯤ ꯃꯤꯐꯝꯁꯨ ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯣꯕꯥꯂꯝꯗ ꯄꯥꯡꯊꯣꯛꯀꯗꯕ ꯕꯤꯖꯦꯄꯤ ꯀꯣꯔ ꯃꯤꯐꯝꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯁꯤꯛꯁꯥ ꯃꯟꯇ꯭ꯔꯤ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟꯅ ꯏꯟꯗꯣꯅꯦꯁꯤꯌꯥ ꯑꯃꯁꯨꯡ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒ ꯁꯤꯛꯁꯥ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯂꯝꯗ ꯂꯩꯕꯥꯛ ꯃꯁꯦꯜ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯂꯤꯗ ꯉꯔꯥꯡ ꯏꯟꯗꯣꯅꯦꯁꯤꯌꯥꯒ ꯃꯍꯥꯛꯀ ꯐꯝ ꯃꯥꯟꯅꯕ ꯅꯗꯤꯝ ꯑꯟꯋꯔ ꯃꯛꯀꯥꯔꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯁ꯭ꯔꯤ ꯄ꯭ꯔꯙꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯅ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤ ꯋꯥꯐꯝ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯁ꯭ꯔꯤ ꯄ꯭ꯔꯙꯥꯟꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯁꯤꯛꯁꯥ ꯃꯟꯇ꯭ꯔꯤꯒꯁꯨ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥ ꯈꯟꯅꯈꯤ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁ꯭ꯀꯨꯜ ꯏꯖꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁꯤꯚꯤꯂꯤꯌꯟ ꯑꯦꯋꯥꯔꯗꯀꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯡ ꯊꯥꯒꯠꯄꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯄꯥꯎꯅ ꯍꯥꯏ ꯄꯗꯃ ꯑꯦꯋꯥꯔꯗ 2019ꯒꯤꯗꯃꯛ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯡ ꯄꯤꯈꯠꯂꯛꯄ ꯌꯥꯒꯅꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯔꯥꯁꯇ꯭ꯔꯤय ꯄꯨꯔꯁꯀꯥꯔ ꯄꯣꯔꯇꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯖꯤꯜꯂꯒꯗꯕꯅꯤ ꯃꯅꯥ ꯐꯪꯒꯗꯕ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯒꯅꯇꯟꯇ꯭ꯔ ꯗꯤꯋꯁ ꯊꯧꯔꯝꯗ ꯂꯥꯎꯊꯣꯛꯀꯅꯤ ꯑꯦꯋꯥꯔꯗꯁꯤꯡ ꯑꯗꯨꯗꯤ ꯄꯗꯃ ꯕꯤꯚꯨꯁꯟ ꯄꯗꯃ ꯚꯨꯁꯟ ꯑꯃꯁꯨꯡ ꯄꯗꯃꯁ꯭ꯔꯤꯅꯤ ꯃꯅꯥꯁꯤꯡ ꯑꯁꯤ ꯃꯍꯧꯁꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯒꯅꯇꯟꯇ꯭ꯔ ꯗꯤꯋꯁ ꯊꯧꯔꯝꯗ ꯂꯥꯎꯊꯣꯛꯄꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁꯤꯚꯤꯂꯤꯌꯟ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯤꯕꯅꯤ ꯃꯁꯤ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯏꯪ 1983ꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯗꯣꯁ ꯀꯣꯇꯤ 212,40,35 ꯍꯦꯟꯅ ꯀꯥꯞꯈ꯭ꯔꯦ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯄꯥꯎꯅ ꯍꯥꯏ ꯍꯧꯈꯤꯕ ꯄꯨꯡ 24 ꯈꯛꯇꯗ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯗꯣꯁ 12,19,90 ꯍꯦꯟꯅ ꯀꯥꯞꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ 9,000 ꯅꯥꯕ ꯐꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 4,39,055 ꯁꯨꯔꯦ ꯅꯥꯕ ꯐꯕꯒꯤ ꯆꯥꯡ ꯆꯥꯗ 39.39%ꯅꯤ ꯃꯔꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ 6,000 ꯊꯦꯡꯅꯈꯤ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 58,910 ꯂꯩꯔꯤ ꯃꯁꯤ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯀ ꯌꯦꯡꯅꯕꯗ 0.3%ꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯀꯃꯔꯁ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤ ꯃꯟꯇ꯭ꯔꯤ ꯄꯤꯌꯨꯁ ꯒꯣꯌꯜ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯏꯀꯣꯅꯣꯃꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛꯀꯤ ꯃꯤꯐꯝ ꯌꯥꯎꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯂꯣꯁ ꯑꯦꯟꯖꯦꯂꯁꯇ ꯆꯠꯂꯒꯅꯤ ꯁ꯭ꯔꯤ ꯒꯣꯌꯜꯅ ꯏꯟꯗꯤꯌꯥ ꯌꯨꯑꯦꯁ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯥꯔꯠꯅꯔꯁꯤꯞ ꯐꯣꯔꯝꯒꯤ ꯃꯤꯐꯝꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯁ꯭ꯔꯤ ꯒꯣꯌꯜꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯛꯅꯥꯏꯔꯕ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯒꯁꯨ ꯎꯅꯗꯨꯅ ꯚꯥꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯁꯔꯀꯥꯔꯅ ꯂꯈꯅꯧꯗ ꯗꯦꯜꯂꯤ ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜ ꯔꯤꯖꯟ NCRꯒ ꯁꯝꯅꯍꯟꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯑꯔꯕꯥꯟ ꯄ꯭ꯂꯥꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯒꯅꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯎꯁꯤꯡ ꯑꯦꯟड ꯑꯔꯕꯥꯟ ꯄ꯭ꯂꯥꯅꯤꯡ ꯍꯥꯎꯁꯤꯡ ꯗꯤꯕꯦꯂꯞꯃꯦꯟ ꯀꯥꯎꯟꯁꯤꯜꯒꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯁ꯭ꯔꯤ ꯖꯣꯒꯤꯅ ꯂꯈꯅꯧ ꯃꯦꯇ꯭ꯔꯣꯒꯤ ꯑꯅꯧꯕ ꯐꯦꯁꯀꯤ ꯊꯕꯛ ꯍꯧꯅꯕꯁꯨ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯁ꯭ꯇꯦꯠ ꯀꯦꯄꯤꯇꯦꯜ ꯔꯤꯖꯟꯒ ꯗꯦꯜꯂꯤ NCRꯒ ꯇꯨꯡꯒꯤ ꯌꯦꯡꯂꯒ ꯁꯝꯅꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯕꯤꯍꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯕꯖ꯭ꯔ ꯇꯥꯕꯗ ꯃꯤ 18 ꯁꯤꯔꯦ 3ꯅ ꯁꯣꯛꯂꯦ ꯔꯥꯖ꯭ꯌꯗꯨꯒꯤ ꯒꯌꯥꯗ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯂꯩꯈꯤꯗꯔꯦ ꯑꯗꯨꯒ ꯚꯣꯖꯄꯨꯔ ꯑꯧꯔꯪꯒꯕꯥꯗ ꯖꯦꯍꯅꯥꯕꯥꯗ ꯀꯥꯏꯃꯨꯔ ꯑꯃꯁꯨꯡ ꯔꯣꯍꯇꯥꯁ ꯖꯤꯂꯥꯗ ꯄꯨꯟꯅ ꯃꯤꯑꯣꯏ 12 ꯕꯖ꯭ꯔ ꯇꯥꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯛ ꯑꯁꯤꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ 3,00,000 ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯁ꯭ꯔꯤ ꯀꯨꯃꯥꯔꯅ ꯕꯖ꯭ꯔ ꯇꯥꯔꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯑꯄꯤꯜ ꯇꯧꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗꯀꯤ MLA 5 BJPꯗ ꯌꯥꯎꯔꯛꯄꯗ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯑध्यꯛෂꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯗꯣꯁ 1,38,68,912 ꯀꯥꯞꯈ꯭ꯔꯦ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡ ꯁꯔꯀꯥꯔꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯕ ꯇꯧꯔꯣꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯁꯨꯡ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯇꯤꯔꯨꯕꯅꯟꯇꯄꯨꯔꯝꯒꯤ ꯀꯣꯕꯥꯂꯝꯗ ꯉꯁꯤ ꯁꯗꯔꯟ ꯖꯣꯅꯦꯜ ꯀꯥꯎꯟꯁꯤꯜꯒꯤ 10ꯁꯨꯕ ꯃꯤꯐꯝ ꯍꯧꯗꯣꯛꯂꯒꯅꯤ ꯄꯥꯎ ꯂꯣꯏꯖꯔꯦ